Islam lining CHATPA singi SHENGLABA KUMHEI Id-Ul-Fitr na Lakpada KSHETRIGAO SG MLA Sheikh Noorul Hassan Amadi MAYANG IMPHAL SG MLA Robindro na Manipur gi MEEYAM MARU OINA MEITEI PANGAL singda Yaipha Paojel Pirakli Yaipha Paojel gi cherol amada MLA Sheikh Noorul Hassan na hai Id-Ul-Fitr gi SHENGLABA KUMHEI asina khangba kanbagi amadi khunai asida amata oina hingminabagi wakhalon adu sagat halli SHENGLABA KUMHEI asina lakpada lamdam asida tangdu leitaba amadi amata oibagi lipun adu hena chetsinaba oirasanu haina mahakna Yaipha Paojel Pirakli Amaromda mayang IMPHAL SG MLA Robindro na thadorakpa Yaipha Paojel gi cherol amana hai SHENGLABA Id-Ul-Fitr gi kumhei asina lakpada Manipur gi MEEYAM MARU OINA MEITEI PANGAL ichil inaw singda Yaipha Paojel piri kumhei asina thauza leiba amadi aikhoi masal amata oibagi saktam adu mayek sengna utli kumhei asina lakpada lamdam asida tangdu leitaba puraktuna chakhatpa lamdam ama oirasanu haina alagi mafamda thongijari haina cherol asina makhatari